ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯛꯁꯄ꯭ꯂꯣꯔ ꯃꯅꯤꯄꯨꯔꯒꯤ ꯑꯞꯗꯦꯠ ꯑꯃꯗ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯤꯍꯥꯠꯇ ꯁꯦꯟꯅꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯁ ꯇꯧꯕ 8ꯁꯨꯕ IRBꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯂꯥꯝ ꯑꯣꯀꯦꯟ ꯆꯍꯤ 38ꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯂꯩꯀꯥꯏ ꯇꯦꯖꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯏꯔꯦꯡꯒꯩ ꯏꯌꯥꯔꯐꯤꯜꯕꯨ ꯅꯦꯁꯅꯦꯜ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯗ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ NNSN IM ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯕꯨ ꯂꯝ ꯃꯄꯨꯅꯤ ꯍꯥꯏꯅ ꯁꯛꯈꯪꯂꯕꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ GPRN ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ AR ꯔꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯒꯤ ꯁꯔꯨꯛꯇ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯕꯗꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯤꯔꯝ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯃꯟꯇꯤꯛꯅꯕ ꯇꯧꯔꯣꯏ꯫ ꯂꯝ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯥꯒꯥꯁꯤꯡꯗ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2025ꯒꯤ ꯖꯨꯟꯗ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯍꯥꯏꯋꯦꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯇꯥꯡꯈꯨꯜ ꯋꯤꯡꯒꯔ ꯗ꯭राꯏꯚꯔ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀ ꯈꯨꯠꯁꯝꯅꯔꯒ ꯅꯥꯒꯥꯂꯦꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯂꯤꯇꯥꯟꯗ ꯃꯩ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯌꯨꯝ 82 ꯍꯦꯟꯅ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯑꯣꯡꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯇꯦꯡ ꯐꯪꯕ ꯃꯔꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯒꯥꯂꯦꯟꯒꯤ ꯁꯔꯨꯛꯇ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯗ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝ ꯊꯣꯡꯉꯝ ꯕꯐꯔ ꯖꯣꯟ ꯂꯥꯜꯂꯒ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ITLFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯖꯧ ꯑꯦꯔꯤꯌꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟ ꯂꯥꯜꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯥꯔꯆ 13ꯇ ꯃꯩꯇꯩ ꯁꯥꯏꯀ꯭ꯂꯤꯁꯠ ꯃꯥꯂꯦꯝ ꯊꯣꯡꯉꯝ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯅꯕ ꯇꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯕꯐꯔ ꯖꯣꯟ ꯂꯥꯜꯂꯒ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯕꯐꯔ ꯖꯣꯟ ꯂꯥꯜꯂꯒ ꯆꯪꯂꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯇꯝꯅꯅ ꯀꯥꯏꯍꯧꯕꯅꯤ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯊꯤꯝꯗ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯃꯥꯡꯗꯣꯡ ꯀꯩꯊꯦꯜꯗꯒꯤ ꯍꯧꯈꯤꯕ ꯃꯥꯂꯦꯝ ꯊꯣꯡꯉꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯟꯕꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯐꯧ ꯕꯖꯥꯔꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯖꯐꯧ ꯕꯖꯥꯔꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯕꯖꯥꯔ ꯕꯣꯔꯗꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤꯉꯩ ꯆꯩꯔꯛꯇ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯁ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯑꯃꯗꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯜ ꯑꯃꯗꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯊꯤꯡꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯁꯥꯡ ꯀꯁꯥꯔꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯅꯕ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯗ ꯊꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯀꯨꯀꯤ ꯈꯨꯟꯖꯥ 2 ꯁꯤꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ TV ꯗꯤꯁꯀꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯄꯦꯅꯦꯂꯤꯁꯠ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯁꯥꯡ ꯀꯁꯥꯔꯅ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯔꯦꯖꯤꯁꯇꯔ ꯇꯧꯅꯕ ꯊꯥꯗꯧ ꯏꯟꯄꯤ ꯁꯗꯔ ꯍꯤꯜꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯡꯒꯧꯂꯦꯟ ꯒꯨꯏꯇꯦꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯊꯥꯗꯧ ꯏꯟꯄꯤ ꯁꯗꯔ ꯍꯤꯜꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯇ ꯄꯤꯁꯤꯟꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯗ ꯍꯧꯈꯤꯕ ꯃꯥꯔꯆ 12ꯗ ꯏꯝꯐꯦꯛ TVꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯗꯤꯁꯀꯁꯟꯗ ꯊꯋꯥꯏ ꯈꯨꯜꯒꯤ ꯀꯨꯀꯤ ꯈꯨꯟꯖꯥ 2 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯎꯪꯈꯠꯅꯕ ꯊꯣꯛꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯈꯨꯠꯊꯥꯡꯗ ꯑꯁꯥꯡ ꯀꯁꯥꯔꯅ ꯑꯔꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯁꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯚꯥꯔꯠꯇꯤꯌꯟ ꯅ꯭ꯌꯥꯏ ꯁꯥꯍꯤꯇ꯭ꯌ ꯌꯥꯎꯅ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯛꯁꯟ 196 ꯑꯃꯁꯨꯡ ꯁꯦꯛꯁꯟ 353(2) ꯒꯤ ꯃꯈꯥꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯑꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯀꯣꯄꯤ ꯌꯥꯎꯅ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯄ ꯑꯦꯛꯁꯟꯁꯤꯡ ꯑꯃꯁꯨꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯄꯤꯅꯕꯁꯨ ꯗꯥꯕꯤ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯠꯇ ꯏꯁꯨ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯃꯩꯅ ꯂꯨꯆꯤꯡꯕ UNLFꯀ ꯇꯧꯅꯈꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ꯫ ꯄꯥꯃꯩꯅ ꯂꯨꯆꯤꯡꯕ UNLFꯀ ꯇꯧꯅꯈꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ꯫ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ
lising ama samari kuntra manga verify tawba loikre haina ngasi assembly da opposition MLA Okram Surya Kumar na hanglaki bawahang amagi paukumda Home gi thausu puriba Govindas Konthau jamna phongdokre Home Minister Govindas Konthau jamna makatana hakibada haukiba sahi 2023 ge November da sign tawnakiba peace agreement ado haujisu makatana chanari group asigi cadre sing ado hauji tongan designated camp tarukta lairi loina makogi mathau taba tangai phadaba sing ado government ki maikaidagi piri center gi maikaidagi group asigi camp sing sanabagi damakta lupa crore 5.83 sanction tawrakre loina 2023 gi December dagi 2024 gi April fawbada hairiba sanfam sing ado installment manga da release tawkre State government ki maikaidagi May 2024 dagi October 2024 fawbagi tha taruki oina lemhauriba financial block ado release tawna bangairi group asiga peace agreement sign tawnakiba ase Manipur gi international security landscape asida asawa mai pakpa development amani hairi Manipur gi umang koktokpada lengak susaruk yari Manipur da highway pakthoknaba sahi mangada upambi lakh 2.6 yantatkre Manipur da haukiba sahi mangagi manungda highway pakthoknaba upambi lakh 2.6 sena yantatkre haina RTI gi khutangdagi khangbangamle Rahul Roy Kaubamiyoi amana National Highways and Infrastructure Development Corporation Limited NHIG sel da RTI gi khutangda hangkiba wahangi pakhumda tongan district sing da highways pakthok sakthokpaga mari lainana upambi lakh ani lising humpumatoi subna marpuga mari yantatki haiba khangbangamlakibane Project Monitoring Unit none jurisdiction ni oina haukiba sahi mangagi manungda upambi lakh ani lising taranipan satruk humpumanga yantatki Tamelong sector gi oina Tamelong Mahur Corridor Project pakatpada upambi lising taramari samapan taramathoi ahanbur projecta upambi lising taramanga samatara taruk ani suba projecta amasung upambi lising taramathoi samapan mawrani thoi ahom suba projecta yantatke masigi sumathakta Tamelong dagi khongsang phawba lambi sambagi thabak pakatpagi thabakta upambi lising kaya yantatke haiba RTI gi khutangda khangbangamke Susampur gi oina National Highway 102 gi pakthok sakthok anbada Susampur dagi tuibai fawba amasung Imphal More Highway samgatpada upambi lising kaya marum yantatke Senapati district ki oina Maram Peren Imphal Kohima amasung Ukrul Toloi Tadubi lambi sangatpada upambi lising kaya marum yantatke Yangang Pokpi dagi Fence Corner fawba lambi semba amasung Soichar Marem Kulen amadi Marem Kulendagi Zasami fawba lambi sangatpada sarana upambi lising nipuganipan rom yantatke Mamang sahida ka henba khudung tiningai oiba mawngda isak thokna khibagi matangda report amana hai Ningthina thourang tawdana upambi sing yantatpana maram oiraga Manipur da khangudana isak thoktuna miyamda awaba mayok nahanbani Lengakna nauna upambi thanaba thabak pakatpagi khudam amata uba phangde hairi